ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯍꯟꯗꯛ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯅꯕꯦꯝꯕꯔ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯀꯅꯦꯅ ꯇꯧꯕꯁꯦ ꯃꯁꯤ ꯍꯣꯠꯅꯔꯛꯄ ꯇꯧꯒꯗꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯄꯥꯏꯈꯠꯂꯛꯄ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ IDPꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯔꯦꯒꯤ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯀꯃꯤꯇꯤꯁꯤꯡ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯤ IDPꯁꯤꯡꯒꯤ ꯀꯃꯤꯇꯤꯁꯤꯡ ꯀꯥꯡꯄꯣꯛꯄꯤꯒꯤ ꯅꯣꯡꯆꯤꯡꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯩꯕ IDP ꯃꯌꯥꯝꯒꯤ ꯈꯨꯜꯂꯥꯎ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥꯗ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯦꯟꯗꯕꯒꯤ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯎꯕ ꯐꯪꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ IDPꯁꯤꯡꯒꯤ ꯂꯩꯕ ꯀꯃꯤꯇꯤꯁꯤꯡ ꯑꯁꯤꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯇꯧꯒꯅꯤ ꯑꯃꯗꯤ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯀꯣꯀꯣꯃꯤꯒꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯕꯛ ꯇꯧꯖꯔꯤꯕ ꯀꯣꯀꯣꯃꯤꯒꯤ ꯊꯧꯄꯨꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯅ ꯑꯩꯈꯣꯏꯅ ꯅꯩꯅꯖꯔꯕ ꯃꯇꯨꯡꯗ ꯃꯁꯤ IDPꯁꯤꯡꯒꯤ ꯀꯃꯤꯇꯤꯅ ꯊꯥꯡꯉꯛꯏꯕ ꯕꯣꯏꯀꯣꯠ ꯇꯧꯕ ꯑꯃꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯇꯧꯗꯕꯗ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯊꯤꯡꯕ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯏ ꯃꯁꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯍꯥꯏꯕꯅꯤ ꯀꯣꯀꯣꯃꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯍꯧꯈꯤꯕ ꯊꯥ ꯃꯦ 2023ꯗꯒꯤ ꯏꯔꯝꯗꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡ ꯑꯁꯦ ꯃꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ IDP ꯃꯌꯥꯝ ꯑꯃꯈꯛ ꯍꯧꯖꯤꯛꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ 60,000 ꯍꯦꯟꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯗ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃꯈꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯈꯣꯏꯁꯤꯡꯁꯦ ꯂꯩꯖꯕ ꯑꯗꯨꯒ ꯃꯁꯤ ꯂꯩꯕꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯑꯗꯨꯒ ꯀꯝꯃꯤꯠꯃꯦꯟꯠꯁꯤ ꯁꯣꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯎꯔꯛꯇꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯅꯨꯡꯗ ꯂꯩꯕ IDP ꯈꯔꯗꯤ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤꯈꯤꯕ ꯅꯥꯈꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯈꯪꯃꯤꯟꯅꯔꯦ ꯎꯃꯤꯟꯅꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ IDPꯁꯤꯡꯅ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯑꯌꯥꯝꯕ ꯍꯣꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯕ ꯑꯁꯥ ꯂꯩꯖꯕ ꯑꯗꯨꯒ ꯃꯣꯔꯦ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯃꯣꯕꯨꯡꯁꯨ ꯗꯤꯁꯦꯝꯕꯔꯒꯤ ꯃꯇꯨꯡꯗꯒꯤ ꯃꯣꯏ ꯇꯞ ꯇꯞꯅ ꯍꯣꯡꯖꯤꯜꯂꯛꯀꯅꯤ ꯑꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯒ ꯂꯩꯉꯥꯛꯀ ꯑꯩꯈꯣꯏꯒꯤ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯡꯁꯤ ꯅꯥꯊꯩꯔꯒ ꯅꯝꯁꯤꯜꯂꯒ ꯄꯣꯠꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯄꯤꯁ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯃꯈꯛ ꯎꯠꯅꯅꯕꯒꯤ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯑꯃꯈꯛꯇ ꯍꯥꯏꯕ ꯇꯥꯔꯦ